New York the Pangtopa Marfu Suba UN General Assembly that Licypriya Kangujam Wangakri. United Nations Headquarters New York the Pangtokiba Marfu Suba UN General Assembly UNZA Manipuri Hokibi Malemgi Saknai Climate and Environmental Activist Licypriya Kangujamna Malemgi Lusingba Kiabu Makutna Ama Tabakna Ama Tawi Haydin Sakri Licypriya Kangujam ki Makedi Tadorakwa Chirolamada Ngasi Malem asida climate change na thawaliba amang atami simina kyas malem gi lusingba singaduna tarabusu tasinadi urabusu usnati makhoi tungda haurakliba macha masu singi kari sukhandaba lusingba ngakta ngai henasu thamoi sokna pendaba phungdokhi mana ngasi mafam asida lakliba si rajniti wala ama oina natraga scientist ama oina lakpanati anga ama oina nakhoi gi aruba warep kya lauriba holasida nakhoi da wapham khara thamlamge lakpani haina Malem gi lusingba kya dura thamki Licypriya na UN General Assembly sarukya ruba si handaki asin anirak sure maki visa namit kharani sonthana pirakpana America gi city New York ta leiba UN headquarter matam sana yobu ngamloi tabana maki speech adu virtual oina latuki magna phungdoki bada isauna ekoi gi school yum kaya sentakre lairaba lomi kya gi law farm kya mang tahan khre nonglei nongsit kya na yum kya ma ta thon khre ikang na ikoi saluk ta hablamba chinja kuran bikre machina swaliba lairaba miyam khaktani haina mana thamoi sokna paudamki na koi na ngasi mafam asida laugadori ba warep na ikoi gi tungi hingba natraga na sibani gi leibak lep kadori bani na koi gi topam thabak singa du taudana ngasi di malem sikanba ngamba gi wangmada leiri aikoi sangbana ba atia gi makhada hingu haibra nataga nungsa gi maisa da saklaga sikro haibra hanisu magna malem gi lusing singa du wangaki Licypriya gi speech adu da khwaide gi puning silsinga oiba wapumdi magna ma ki pungna phumlamda Manipur amadi Laibak kya da khanghaudana khudak ki waiba ising isaw kya na awaba kya tahaliba misamiya million kya gi pifam thokpa competition adu ina khunba laibak singa pifam thu I haiba wapum aduni nakhoi sian ba yaro haiba wapum sithamki Licypriya na United Nations gi SDG maisak diba malem amadadi phangba haiba si oithokloi haina lusingba kya warning thokki nakhoi na laira ba kukhona ba masa phaba khunai ma amadi education gi mangal malem pumba piba ngamdrabati climate crisis hengatpagi saru oigana ki leba ama sakhot ki hairabadi zero ohum sangani madudi zero property zero unemployment amasum zero net carbon emission hairiba zero ohum basi lairabadi malem asi kanma ngangani haina mahakna malem ki lepak sama gu furom de gi lakli belusingba kya gi puning singki nakhoi na hol asi thadok tuna halaba matung yum he gyawbaga naki nasa amadi nasugi mit ani edu munne yengo nasa na tumda wanga mangjo madudi makhoi gi damak hingbiya ba asangba malem ma khudol oina thamlam sira natragana makhoi na hayeng sarolaga shibiya ba hingma ngamloi da malem ma thamlam sira haina Licypriya na phudokhi loisilak pada Licypriya na malem gi lusingba kya du da aroibo oina maki speech ki matam di loisilak le dubo malem asibu kanana ba thabak tawgi pungpha madudi haujik su hotri haujumak thinta dana malem asibu kanana ba ekoi punna kusamnana satmina si hairam laba matung maki speech adu loisinki illegal immigrant ki issue high level committee CM na union government ki phire matam sai arambai tingo yumthang level lebak singgi sangsilak illegal immigrants singna lebas ki mafam sing maru oina ngamkhai de leiriba state singi demographic ta pirak liba sakhi ngamadi machine maram oiduna lebas ki internal security te pirak liba sapu sing ki matangda kubna study tawbaga loidana leiriba issue sigi solution ma puthok lengakta suggest tawna handak union cabinet mifamna border area ta leiriba miyoi singi yawa high level committee HLC ama lingna bogore lokiba asimak matam sai khongtang si taram no oi haina arambai tingol na phungdorakli arambai tingol gi PRO Robin Mangana thadorak pasio lamada handak union cabinet na illegal immigrant gi leiriba issue si ko hanabaga mari leindana high level committee ama lingna ba lokiba phire badu yana matam saba phirep ama oibaga loindana Manipur hausi oiriba illegal immigrant gi issue si ko hanaba lokhalakpa prime minister gi singthanenga oiba thawanga mani high level committee CM duna kumna yengsin gadori basina Manipur matam supagi oiba ing tappa ama purak laba yai habiki asa lamna masigi miyam na pire hari
Amaramda Governor Ajay Kumar Balana border ningthina ngak siamga loinana encouragement gi thabak amata satha loi haiba maki phire badu busu arambai tingol na thakat amadi apen pui Manipur hauju oidiba phibam matam sida state lainga na ngamkhai lanchi laktuna sangsilakpa bioi amata da lamdam sida khunda silakpi gi yaba piru hena governor na Manipur miam na thajaba pikhi basima apem na pui haidi Seoul Sinhai yumthang na balaibak Myanmar amasung Bangladesh taki masing thingam na sangsilakpa illegal immigrant amati refugees singna lamdam asigi socio economic ta asuki matik sowan badana tana unity security amadi laiba sigi integrity da sauna singnarakli asiguma phiba masi yanglaga mito masa khangdok na bagi dama state asida National Register of Citizens NRC mapung phan implement tawnaba arambai tingol takshinduna lakli hari handak Prime Minister Narendra Modi na Assam da laklam kiba khongsan adura laiba sigi demographic balance putat matamna kai thalaklaba yamna systematic oina lalong sa tharakli masima aikhoina hausuk Manipur uri basini Manipur illegal immigrant amati refugees in social cultural economic amati political salience kya thokli haiba wapham mek singna thamlaki punama si yenglaga nation amati Manipur gi interest pu ngak siana na union government la kholakpa thorang pudima arambai tingol ma pung phana sapatkani maramas na aikhoi gi sovereignty preserve tawnaba yellow mission bu protect tawnaba amadi matam supigi oiba ingtapa phiba ma puranaba atuba matamda sap sab thabak sing lokhat piu haina slenga ki puning sing slakli amaramda handak Bisnupur district ki Nambol Sabal Lekai da sakang da basingna kontra gum doi suba Assam Rifles ki Canboy amada imbus tawduna AR gi personal ni lekida ba amadi personal mangan asu open nangan kiba thawong adubo arambai tingkol na kaniyaning to pafungdorakli Assam Rifles na commitment amagaloina na national sik tawriba service pu singtharaduna leikidraba personal singi thawain ingnisikna laibu oirasunu haibagaloina na imung munungi awab su sarugyari hari MOU sign tawnakri all secretariat ki conference hall ngarang ngasi pangthoki bu thawramamada capacity building commission CBC amasum mission Kamaryogi ani ki marakti yamna singthaningai oiba memorandum of understanding MOU ama sign tawnakri Memorandum adu maru oina learning amadi development gi kuthangna civil servant sing masagi profession de hena mating lehanana ba administrative ki thabak sing hena laithok hanana ba thabak lokhat minaba governance ki thabak hena transparency amasum accountability leina pangthok pangamna ba madi new India ki vision ga sanana Manipur administrative reforms tauna ba panamda MOU adu khuyek pinakibani ngasigi MOU sign tauna bagi thorama du chief secretary su sarugya ki haidi Prime Minister da memorandum pisinkre Manipur matam supigi wen ingta papurak na thabak lokhat pinawa memorandum ama Sagolban miyam na Prime Minister da pi duna taksinkre Sagolban kendra gi MLA office ta thadorak pasjora mada memorandum adu kendra sigi miyoi sakya no khuyek pi duna pisinkibani haidi memorandum adu takshili bu wapam singdi Manipur da ingta papurao national highway hangdu o border fencing gi thabak mapung phana losilu free movement regime FMR regulate illegal immigrants musa khangdok tuna maram dhalalo Manipur NRC sana halu Manipur yellow missing maru when housing constitution ki ngaklo phangdana leibasing atubu matamda constitution ki ngaklo pigadabane amadi internally displaced persons sing musa masagi memda hanjil halu haiba demand sing asini hari adu tenda nasum miyam na thamjaramge Hausi ko inati miyam paus matasa lusinjarage masu makata ba ano ba update miyam puna ngamina sa national sige makede gi mang phamda makata na thamjari makata ba ano ba update miyam puna ngamina si